Hai Kukising nogi chana balai trasuna to sigi sije kasida aina thi phajalam mane boko adu charu ko ahan bade yamna maru eba update ama Kukiland 360 degi lokho chage hairiba Kukiland 360 sigi matung in na khoi task man si khoi ge kuki worker singna sarambani hairi khoi ge kuki king pu thangboy hairbasna 1632 da emperor Shahjahan the gift oina pirambani hairi PU send his skilled workers haibadi hairiba monument nasi sanabagi damakta hairiba pu thangboy sina magi skilled workers sing do Shahjahan gi manakta tharaga hairiba monument nasi sarambani hairi mayam chumbra lanbra haibdo mayam comment de biramo aduga mathangi update asna Morehda Refugeee Kukisingna Mapu Oiriba Meeteida Onsinduna Lal Twraklibasi state lengak na mating thokta badagi natra langsai thauna Technopol District Eastern Zone Village volunteer gi serol amana Morehda leiriba state force ta ising yauna pochei piraklabadi serak phangani haiba More evening bazar area da pochei yoliba sing da kihanbagi thawong sida lengak asna kari action laukat Pigadoribano haina langsai thauna kaksingi convener Rajiv Khetrina press thokpa serol amana hairi serol sin hai Morehda irang fare hai basi kadai jano Imphal manung da mahiro imaivel singna sumna sachaba khongsat power tear gas kaptuna tankhaiduna sok apan kaya yohun khiba mathauna leiraba rapid action force amadi central forcing Morehda kari yengduna leiribano kuki mitok refugee singdana maning tawhalaga asengbo mapu ina Meeteida Onsinduna tawhalibasi state lengakna mating thokta badagi natra haina hanglali serol sin hai sagi iramdam dalam henry hen yorok pa haibasi lengakna warak kadabani chin warak pa yadrabadi khutna trakna saina warak pa tabani Morehda mahiro sing lerik tamba ngamdraba state force thamganu hairibasi state force na makoi gi lerik tamba thingbra state ki maral charaga natragana makoi na hinglibasi state lenga ki thabuk tawba kaya leiri makoi separate pamlabadi tabuk tok thok lodana masim pumna makhangna tawriba ningai chei wat padagi khudamni pumna maksi tabuk oina action lokhot pa habisi chief minister na magi center gi ministerial council minister oina phampa heliba manipur gi apunba thugaina bagi damakta phongna singnerbe minister sing asi drop tawba kari kaibage masisu center gi makhada leikrabra mathangda assembly na rules ki matung ina kuki MLA singbu disqualified tawba mathau tai hairi sak na ikhoina thaklaga ikhoida onsinda nongmai kapsin ba hat par tupa torokpada yengduna leiriba lebak sibu karini haina miyamna khanga doribano kanglada ibudo panduna wasakhibu wasak politics ki vote mayagi ngehki panghai haijin bani haina khanbiganu official oiba action lokhatna ba assembly mikhal kaubiyu warep lobiyu thabuk paikhat piyu thamapan haibasi nakhoidi quarter da amadi mapal lamda leibani na award apa leitabani na karisu waram loi nakoi gi nasana su sing manipur gi school college ta tamba kaya yauri bage imale bakki ning tamba kannaba lan bu tawgadra chakhaw gi lan bu tawgadra lengak pa nakoi na kari gi khangsin usinadri bano lamdam sigi lana yamasung apun bagi sanmit lon gi pibam kari oire masigi oina tungda kari oire kadawri angam basetuna sana munna bagi lam ama oiriba haibadu oi ngairabram athubu matamda thabuk oina pangthok piyu hainingba haijajanu launingba laujasanu tabi draga loire haibagi wakhalonda lusingba amagi machat nate maribak ningsingba mitei gi asengba I ama oina naringjen na thongna utpiyu ngahki yana batobiganu tungkoiba worisin amaga sapsaba warib lobiyu hairi aduga mathangi update asna athoba khaba amadi Michael Deb ki aroiba mathau mangam pangthokre Mamang thagi January kuntra da kaukruk amasung betel gilo na bada kuki militants ng mihatin hat kiba maisnam khaba elias ibom cha sahi kun gani thoi apokpa hemanta mamang lekai amadi nongthongpa Michael Deb sahi kuntra apokpa leikidraba en imo Imphal gi palace compound konung leikai haijingang da leiba athoba ani asigi thawa yaudra sang na rims ki mokta gi lawraba matungda Imphal west ki kadang banda leiba mahadeva singh gi mafam amada ningthina sem saraba kubam asida leiron chankre athoba ani ki thawa yaudra sang rims ki mokta gi ningthina sem saraba gari da haptuna purakpa matam da miyam athoba ni gi mafam da lai sukatuna mapung phaba ikai khumna butki masing yamna bamyamna rims tagi aroiba mathau mangam pangthokpam oigadori pakadang ban mahadeva singh phaba puraki loina laining daison ga mari leina thorom sing ningthina pangthokloba matungda mafam aduda athoba ni gi haksang leiron chankhi aduga mathangi update asna Prime Minister Narendra Modi hayeng Assam da laktuna project kaya ama sangaram gadori thamapan suraklaba Manipur thokliba sathirba kangna pani girang asina maram oiduna miyoi sani henbagi punsi mangkraba yum lising manga hena tumna mai thakraba miyoi lising humpuga mari rom relief camp da leiduna awaba kham thengna awaba mayokna duna leiriba Manipur gi irang asida ngasi phawa wahi masid amata phongdoktana leiriba Prime Minister Narendra Modi na hayeng Manipuri gayum thangnariba Assam da numit nini gi khongsat oina laktuna sokhat thorang gi project kaya sangaga dawri Prime Minister Narendra Modi gi numit nini gi khongsat asida Assam state ki lupa crore
लिसिंग ट्रामा थोइस्टंगना पाइखटपा तोंगान तोंगान बसखु थौरांगी प्रोजेक्ट कया मा संगारम गदौरी प्राइम मिनिस्टर ना लाकदब असिगा मरी लेना असम चीफ मिनिस्टर हेमंत बिस्वा शर्मा चेयर लौदुना मिफम पांगथोक्तुना तौगदब थबक थोरम सिंगी मतंग कुपना खन्ना नैनिख्रे प्राइम मिनिस्टर नरेंद्र मोदी हयेंग फेब्रुवारी 3 द गुवाहाटी द थुंगलब मतुंग मथंग नुमित फेब्रुवारी 4 फावब लेदुना असम स्टेट की चौखट थौरांगी प्रोजेक्ट कया उरेप उयिंग तंबगा लोइना प्रोजेक्ट कया अमसु संगारमगनी हाइना फुंगदोखरे